Welcome to my channel. Anjana Marangthemna Mayambu Ikomnona Khurumjari. Mayam ngasisu mahausagum khonjel amakhak puduna lakjari. Mayamgidamak khudol tamjage mayamgi mafamda. Khonjel simadi surprise oijarage. Khonjel sigi damak top awang legaida leiba nanau ningthaujam mahak masamak blind person amakhakni picturesigi mafamda leijaba talent kharagi manungda talent amakhak lokthokuna mayamgi mafamda uthokjage video makti nazadre mayamna warau biroi audio oina mayam taminasi audio sibu tabiringai manungda mayamna kaubiganu Mayamlakta Eikhoisu hairiba channel asibu subscribe toubi amasung like nambiramu makata na thagatsarapa video khuding maktasu mayamna support pibiyu share toubiyu Mayamlakta Eikhoisu nungsibiyu adom gi chillaba matam khajitang kaithokpiraga ngaihaktang oirabasu mayam awa potha minasi Krishna 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 Hawaii Sekano Akrida Krishna Sahi Amakana Kangna Lotkadaba Aduki Sumatakta Sahi Taragan Toy Bon Sahi Amakana Kangna Lotkadoriba Krishna Krishna Papi Dutcharan Pumdama Sinang Tong Kibangani Mahakpo Aikona Bonavas ki matam loy pamatungda Aikadabas loy pamatungda so idna ai wasak ngakpoina Dada Maharaj ning matungan jagani Makura ito gada ni tektuna hat pangamdraba kumbay ikaw narok tabel tabo ko sano Sahi taragani toy bon sahi makana kangdang luot pa marak na sila ibu karam len sipa birata masama ufawan naharwal makay kalaga gada malajuda tambida na matam len bahay sa tari dana muduna ta nagkari sa taon nga nite ajare imada des nagora sige lairiwan haron kudimak pasama talaudana mamalaudana nanau yaima sina gada tambini man tambini haidana brahma aya barmadi dhanmadi wada hekta hay lagaloye muduna hena phajagadra masina chumbatai imada mukta wari salkige jai krishna masina pharagani Nanau ningthaujamgi damak mayamna comment thambiramu masi hajaraga ngasi goinadi mayam harau kainarasi